video asibu yengbiriba punamapu Amazing Bible Prophecy Ministry na taramna oksari ngasi aina lakutsariba topic asidi what Satan had most. Seitanna khwaidagi tukuchaba. Seitanna khwaidagi what Satan hates most. Seitanna maki punsida khwaidagi tukuchaba se karino haibase aikoina asi thidomina si Bible legi aikoini yengmina si ahanbada aikoi प्रार्थना तौमिनसे सर्गमालम पृथ्वी पुनमुक सेंबीबा इंगम ngamba asuki mati minungsi sauba ipa ishor naku heningai leitana thagasari ipa hauji ipa Seitanna khwaidagi maki punsida khwaidagi tukuchadana su lakraba tukuchadana su leiriba asi karino haiba papsalon naina naki Bible degi khara naina gadawre masda nahana popinabiu aina ngam kodimon hake ningmagi matung na ohenbiu ingonda laiba fattaba napan makina na doktopiu tare besin ausing dusna bor nabiu naki waising ase tabi mapana makoida su Seitanna tukuchariba posing ase aikoina aikoigi punsida nungsiduna induna sasabangam bahibdu ohenbiu hawdeng loi phawna hamna singbiu Prabhu Jesu Christ gi mingda kurumjari amen aikoi ahan bada paminase Ezekiel 28 amasung Isaiah 14 da Satan gi maramda mahana karamna pap tawkibra haibdu gi maramda I masida ikoina khaitang yengminase aduga maki punsida khwaidagi tukuchapase karino haibsu ikoina khangmangamni Ezekiel 28 ki 14 da sida koina 13 dagi paraga de hena khanggadabni adubu matam lairoi aduna maram moiduna aigi point da sasaningi masida hai Thou art the anointed cherub that cover. Kupsilliba Shona thau no bikraba cherub ni nahakti. Cherub hadi sargadut se serif haiba ma cherub haiba nei. Cherub kambuzina khwaidagi awang ba thaki sargadut singni hai. Aduna Lucifer Satan sisu adugumba thau no bikraba cover tauba adugumba cherub amani hai. I have said this so aina nangbo sumna Tamkrabani, thou was upon the holy mountain of God, thou hast walked up and down in the midst of the stones of fire. Nangje ishogi asengba singda napu tamkrabani ishogi asengba singadi the Mount Zion singda have the ishogi like kurumpam mayanga magi sargada laiba misinga ishogi like kurumpam mapam having maduda nahak nung singi marakta maigi nung singi marakta de mani mukta diamond gi adugumba mai singi markta sakliba adugi marka ma hangalanda satli habni habdi ishorgi presence ta mahak hangalanda satuna lei haina masida palle khoneng se adoidi Seitan haibje khoina sidagi khange mark se kanano haiba matamda mark se akoina cherub that cover habni akhoi makhata na yengmina se aduge Ezekiel 28 ki 15 da jai thou was perfect in thy ways from the day that Thou was created till iniquity was found in thee. Nangon the pap haibdo phangdri ngai mamangda nahakse nangna tawba khudingma haibdi Seitanna tawba khudingma mahana sakpa mahangna setpa mangthorapa khudingma ma hiram khudingma ado yamna mapung phai ana sumna palle Seitanse adoi dari akoina covering cherub haibse karino haibne cherub that cover haibse meaning se karino haibse akoina yengse Exodus 25:17 to 21 da Ishorgi sanctuary habdi Ishorgi laisang machi ekhoina Moses ke matamda sawhai Moses ke matamda sawhai reba sanctuary ase mokoina tabernacle ase puthok pusin jabani adubu haideba table khan ase sanctuary ase kanai gi mong loduna sabnu sargada leiba sanctuary adugi mong loduna sabne habni sargada asengba sanctuary lei habje ekhoina Hebrew chapter 8:9 nakoina paba matamda khangani Noma masigi maramda chungangjarake masida early sanctuary asida sabada magi furniture sing adugi marakta kari yawbagi habadu akhoi yengse masi verse 17 da hai nahangna mercy sanang asengba sanang ngaktana oiba minungsigi phambal ama nahangna senggodabani habni adana 2 cubit and half shall be the length thereof magi asang mana cubit ani ka tangkhai cubit ama habase fit ama makhai ni sinawsung na khoi pabiro and a cubit and a half the breadth thereof magi apakpana maki
achawba haita asangbana cubit ani makai apakpana cubit ama makai adugumba mercy seat minungsigi phambal ama semgadabani habni hairiba mercy seat ase kaino sargagi oiba sargagi ipa ishona leiriba singasan adugumba mercy throne of grace to aduni masida palibse madugi mongni lauraga saw habni verse 18 that thou shalt make 2 cherubims of gold of beaten work yeira ga sanana yeira ga nana cherubim semgadabni cherubim adi sagadut mayam adubuke cherubim haina khane sagadut ani semgadabni habni sanana haga semo shall thou make them in 2 ends of the mercy seat adugumba minungsigi phambalgi matai aroiba ani dana sanana khutna yeira ga adu sagadut ani semgadabni habni and make one cherub on the end and the other on the other end aroiba amamamda even of the mercy shall ye make the cherubim on the 2 ends thereof ayamohjalaroge mercy siki aroiba matai anida sagadut ani semgadabani hai 20 the cherubim shall stretch for their wings on high covering the mercy seat with their wings adunas cherubim ani ado sagadut ani ado sanagi sagadut ani do mokoigi masasing ado wangna thamgadabani aduga mercy sing ado mokoigi masasing na ishorgi mercy seat ani minungsigi phambal ado mokoigi masana khumjangadabani and their faces shall look one to another mokoigi maithongdo amaga yengnagadabani toward the mercy cell the faces of the cherubim be adu makoigi mamai adu krai the ongni have the ishorgi mercy sito maduda makoigi mamai sing onsin naduna makoi amaga yengnaduna makoina mercy sit adu cover tawgadamni ham masi karino hoje sargada lairiba ishorgi singasan ni ipa ishona phame aduga maki nakan anida sargadut anina cherubim anina madu khoina masa khallaga masana kupsalaga makoina akoina mercy seat adugi makhada yenglebani aduga mercy seat ke makhada kari lei habje akoina yengche thou shalt put the mercy seat above the verse 21 above the ark mercy seat to ark adugi mathakta thamgadabani in the ark thou shalt put the testimony that shall I give thee aina nakhoida pigidaba testimony habdi 10 commandment ado haiba ark adugi manungda thamgadabani hani akoina ark amal seme akoina ark ekhona ak seme ak asigi mathada kana seme mercy seat hadi ishorgi phambal minusigi phambal do seme aduga haiba ak asigi box ni haiba asigi makhada 10 commandment dai habni masi maksa mana isinausa ishorgi singasan akhona mercy seat ishorgi phambal adugi makhada 10 commandment lei aduga sargaduna ishorgi magi masasina ishorgi akhona mercy seat asibu khanjanduna lei haibse masini masigi mongdini tayang pan mi thai nagi ning thosina panba matamda nakhanda humai humba mi ani na tawraga ning thobu humai humdana tawduna leiribse masiga chamani habse masini aduna sidara covering cherub habiki arthadi karina kanda mokhogi masa aduna ishorgi mercy seat ado khumjalli habni habdi aduna mokoina matam khudingta pa ishorgi seba tawduna nakanda leiduna haireba covering cherub sing asna mokhoi hoi taranai na tawrongani mokoina asmaina tawraga yengbani aduga Seitanju adugumba sing adugi manungda amaneba mahaksu adu mokoina yengbase kaino mercy ki makhada leiriba 10 commandment adu mokoina yengeba mokoina fajana khangeba 10 commandment asigi maramda ekoina kawgumsi aduna cherubim habse covering cherubim na 10 commandment ishorgi mercy sitda ishorgi seba tawdun leibna mokoina 10 commandment gi maramda fajana khangi habni masini aduga Isaiah 14 gi 12 to 14 da nana shon hai matau karam na sargadagi o Lucifer son of the morning ayuki masanupa sajik thaba ki masanupa hairasu aina asumna haijarage nang kamai tawna sargadagi prithvi da taribno how art thou cut down to the ground which didst weaken the nation nana malam prithvi asibu asukimati mapangan solale adugumba nang karam na tarakibno for sida maramdi hai ko my pap tawbigi maram thou hast said in thine heart I will ascend into heaven I will exalt my throne above the stars of God man hai nang ki thamoida aina sargada khwaidi wangna kakhatkani aduna aigi singasan ase ishorgi thawam sasingi mathak leigini haibadi
thawamsa habite akhona sargadu singabe hai punamaki mathakta aina laigani haibni Seitan su ishorna magi singasan ama pibi adubu Seitanna haibisi kedoba mahana ishorna pibi singasan adugi mathakta magi singasan asina ishorgi mathakta laigani habni. I will sit also upon the man of congregation ishorgi nina sang sargada mayam tinbam kurambam adugi sing asengba holy jaul atuda aishu phamgani haibni maduda ko ipai ishorna phamaga akoina mayamna sargadu sing sargada laiba punamana kurumbani in the sides of the north aduga north ki nakanda sides of the north habje karino sides of the north sanctuary amagi north tangma maikaida aikoina ishorgi mercy seat ishorgi phambal ase lei habni aduna haibadi ishorna phamliba phamban adugi mathakta adudagi wangna mahangna phangani habni. I will ascend above the heights of the cloud. I will be like the most high ngamba ishorgumna ai oigini habni aduna masida mahangna ishorgi mathakta leige haiba matamda karina ayat pi haibase aikoina khangbada 10 commandment asina piri maramdi 10 commandment haibase sargada lairiba khuding mangna sargadut khuding mangna masi illi aiko yengse Psalm 103 gi 20 dai bless the Lord ishobu borpi voishnu ye his angel akoi mahaki sargadu sing ishobu borpi that excellent strength sargadu sing athem apala itana mapang kale that do his commandment hai ko mahaki athang sing adom makoine illi tawi ngai hamne hearkening unto the voice of his word ishogi wahi ki khonjen sing adom makoine tai masina Psalm 103 gi 20 na haibi ki matung nadi sargadu khuding mangna yathang tara ase ngai yathang tara ase ngakpagi mapana makoi ishorgi makhada leirebni yathang tara asina ishorgi mercy seat ishorgi singasangi magi wayan thaudagi principle ado sineba aduna masibu ilibu khudingma asina ishorgi makhada lei habsini aduna Seitanna pambadi ishorgi mathakta aduga punamaki mathakta leiba pame madu itari kaidoba tai 10 commandment se leitaba taradi mahakshi oiba ngamgani habsini aduna mahana 10 commandment asibu khwaidagi tui tukuchai aduna sargadu singda habdu yathang tara singa pang moi masi kanagi damu pibno hinjai tana pibni haina mahana maran siduna laklibani koina kawgumsi Ezekiel 20:15 thou wast perfect in thy ways from the day that thou wast created till iniquity was found in thee nongon the pabe the phang phaba au badagi nahakse mapung phaba misak tauba khuding ba mapung phai hai ko pap tawdringai da akoina habani Lucifer ta mongon da pap sangak tringa karamna Lucifer ta pap sangak kibna khoi hai bungamde ishona pap hai semde pap hai se Lucifer ta gi horakhibani habani akoina kawgumse aduga pap hai se what is iniquity have se keno sin habani English taragadi sin have se karino 1:3-4 gi matung nadi wayan jathang thugai ba khuding mana pap to pon khuding mana wayan jathang su thugai maramdi wayan jathang thugai se papni wayan jathang have se karino isnaw sung 10 commandment moral law asibuni akoina ceremonial law akoina irat pot ki oibaniyo sa katpagi niyo akoina circumcise to bagi niyom law sing ase masidi loina mangkre mase akoina inbagi mathau tade hauji akoina inba taribse 10 commandment ni aduna papa have se karino happen the 10 commandment hoy adudi Saitanda nangonda pap haibdu phangdri phabu mapung pharame Saitanda matau karamna pap phangi haiba matamda ishogi wain jathang thugaiba aduneba Seitanna Lucifer na yana hana ishogi wain jathang to thugaiba maramdi masi mahana tukujabna maram oidana masi darka leite haina mahana masi indeba maramdi mahana khanbaje masi induna leiringai di ai ishorgi mathakta leiba ngamo aina masi indaba taragadi aigi matung inba sargadu ta leiba sargadu sina masi ilandaba taragadi aina haiba induna mokoi indaba taragadi aiche mokoi gi mathakta leire habse mahaki apamane masi aikoina sambe aduga 4:3 gi aitae he that committed sin is of the devil pap to mahana haibadi wahin jathang thugairiba 10 commandment asibu thugairiba mepung khudimak Seitan gi masani habi Seitan da gini habi sinaw sa hoji kanagum misina yam tapiri thaujan ga wain jathang ga mari leinade aduna aikoi wain jathang thugairasu yai indrasu yai hai adu Bible haibigi matina wain jathang indragade aikoi kanagi macha sing tare Bible haibani Seitan gi macha tare
For maramdi the devil sinned from the beginning. Maramdi Seitanna ahobadagi pap tawrai. Hanko ahobadagi akhona malam prithibi sarga malam prithibi semdringai mamang akhona ahobadagi haidi magi ahoba haisi ki akhona karamba matamda Seitanna pap tawba hoki haibse akhona khangba ngamde adubu Bible hai masigi pap tawba hokibagi hawpham ama lei shor khatana khangni akhona khangde adugumba ahoba adudagi mahana pap tawki haibdi wanda thang 10 commandment adu Seitanna thugai ki haibni for this purpose the Son of God was aduna masigi pandam masigi dama Seitanna ishorgi wanda thangda thugai khre aduna thugai khibo wahenda thang ado masigi dama haibdi Seitanni thabak sin manghan ninga haibdi Seitanna wanda thang thugai tuna lei wanda thang thugai tuna leibido thugai handa ninga gi dama haibne Seitanni thabak sin ase manghan ninga gi dama mi gi masana pa Prabhu Jesu Krishna taibang panda lakni aduna Seitanna khwaidagi tukuchaba ado ngakpa ngamoy haibado mi gi masana pa Prabhu Jesu na ekhoi mi gi saktam lawrga laaga shogi wanja thang ase mapung phana ngakli bani haibse ekhoina kaugumse asamai tawna lere asine wanja thang thugaibadagi sargada lan tawgi have Revelation 12 ki 7 to 9 hai there was war in heaven sargada lan tawkhre habni Seitanna ishorgi markta ishorgi singasan aduga sargada khuding mocha ma ki bakhada leiningai gi damo ma ki mission khomaga kana na saugate habigi lana tu yeng duni masida horibse matuda Seitanna Michael amsuma khesadu sida paleba Michael abdi Prabhu Jesu Krista amasung ma khesargadu singna dragon adi Seitan haibdi singlai ado ma khesargadu talan thengnarami adubu makhoina mai papa ngamlamde verse item maramdi aduna makhoigi mafam sargada phangdre pap toba mi amtana sargada leibe yaroi aduna maram boidana makhoi tanthoi sinawsa nang aisu pap tawdana isorgi waina thang thugaidana leiba taraba aikhoi sargada kaidongda changba ngamai maramdi Seitan amasung ma ki matung inba mi sina pap tawbana maram boidana isorgi waina thang thugaibdan maram boidana makhoi sargada leipam phangidabani haibje aikhoina kaugumse verse 9 the dragon was cast out that old serpent called the devil aduna diabol koba ariba lin if adambu namthak tawduna lekha tan keba pap ton keba adugumba chinglai aduna prithibi bu namthak tawgi maha ado sargadagi tan thokirami habni prithibi da langtarami maha amchuma ki sargadu singal loina na habni aduna Seitanna kwaidagi tukuchaba isorgi wainda thang habisne yathang thugai mana yathang thugai re pap tawre sargada leibe adre if adam mission semba matamdasu makhoido isorgi wain jathang thugai ni pap tawni namthak tawrka isorgi wain jathang thugai ndaba yade hana makhoibo pap tawni kibri makhoigi langda tha tuki aroiba matamdasu Revelation 17 da Seitanna the dragon was wrought with the women Seitanna nupi aduda isorgi asengba sarsa atuda saurami went to make war with the remnant of her seed mahaki nupi asengba nupi adugi dhara lemahuri badara aduda mahangna lan tawrami hai which keep the commandment of God and have the testimony of Jesus Christ adu Prabhu Jesu Krista ki sakhi leiba amasung isorgi wain jathang sing ngakpa magi remnant church aduda Seitanna lan tawi hai chnausa nangai ju arwai bagi remnant church Prabhu Jesu Krista lakpa matamda adu mahakaloine na sapminagadaba adugumba church remnant church aduda akhoi yawgi hai tarati isorgi yathang ngakpa haibase masi magunamni shogi athang ngaktaba mi amatana 10 commandment ase Prabhu na pibiba thaujan Prabhu Jesu Krista ngonda thajaduna Prabhu Jesu Krista na mahana grace pibiduna ngakpa adugumba mi natana remnant people ase yawbanga moy hoi ekhoi chume ekhoi na 10 commandment sing ngaknaba honaraga 10 commandment sing apung mapana sarga satkani arang khubum phangani haibadi leite sinawsa adumakpu ekhoi na Prabhu Jesu Krista ngonda thajaraga lakpa matamda aikhoigi pap khuding mongonda haijaba matamda mahana grace pibiraga mahana pangal pibiraga aikhoina thawai asembagi mapana isogi yathang sing ase ngakani Prabhu Jesu Krista bu nungsiba Prabhu Jesu Krista ngonda thajaraba Prabhu Jesu Krista na pap kokpi khraba Prabhu Jesu Krista na kanbi khraba mepung khudimang na Prabhu Jesu Krista gi mapana isogi wayan jathang sing ase ngakani habse masi ngakpa asina isobu nungsi habdu ulibani aikhoina Kagumsi adu John 8:44 hai Seitan gi maram the ye are of your father the devil the lust of your father you will do nakhoi gi napa devil Seitan adu gi
adudagini nakhoi napa ki apam da nakhoi na tawgani hamni. He was a murderer from the beginning. Mark je hawbadagi mihat pore Seitan je ishor gi pap tawre karam na mihat pore habde karino mahana tukuchai kanabu Prabhu Jesu Christ 1 John 3:15 gi matung hai kanagumna mahaki machimana bu tukucharabdi mahang mihat pani habni. Aduna Prabhu Jesu Christ na Seitanna Prabhu Jesu Christ bu ahobadagi tukuchare mahaki phammado mahana mi haurami. Prabhu Jesu Christ na ipa ishorgu manana lai adugumna mahakchu mahakalai manaba pame adudagi tukuche asumai thodana pap haibdo mana tawkhibani about not in the truth asumba laite because there is no truth in him mangonda asumba laite when he speaketh a lie mana oidaba mangang bada he speaketh of his own ma masamak oidaba haibse Seitan masamak tagi tholakpani mahana puthokne for he is liar and the father of magni machan thibagi mapani haibani aduna aikhoina sidagi tamba yai achumba haibse karino Seitan achumba da laite hai aikhoi yengminasiko aduga mahana machin thiba ngangi machin thibagi mapani hai adu tari machin thiba haibse mongonde hokuni aikhoina kawgum chim machin thiba haibse aikhoina yengba yai ko masida machin thiba haibse what is truth sengba achumba je kaino haji John 14 gi 16 gi matung ina achumba haibse Prabhu Jesu Christ masamak achumbani hai ko Prabhu Jesu Christ ipa ishor makoina tawriba khudingma makoigi lamcha saja khudingma ase achumbani number 1 mase aina haibna te Bible na haibni isnausang aina hairibse Bible gi matung na haidraba nakhoi lobigano hinko Bible gi matung na harigadi illagadi nakhoi lobbiu yengbiu texting ase yengbiu nakhoi na pabiu nainabiu haibsini no toroga aduga Psalm 119 gi 142 dai thy righteousness is an everlasting righteousness Ishor na ki dharma chembadi lombana ida dharma chembani and thy law is the truth nangi wain ja thangdi achumbani wain ja thangai bdi ya thang tara ase achumbani hai aduna Bible na piba achumba haibsi gi definition di ani khaktani amana ishor aduga amana ishor gi wain ja thang maramdi ishor gi wain ja thang ase ishor masama ki aiba lamchat aduni maduna maram oiduna ishor chumbana maram oiduna ishor gi wain ja thang I say chumi ma ki lamchat ase chumi habni thou are near 51 all thy commandments are true nangi atang kuding achumbani aduna achumba habdi karino ishor gi wain then commandment Prabhu Jesu Christ yaudana then commandment yaudana achumba habse leite masina asengba achumba aduni aduna ngasai Seitan da achumba leite habdi Seitan da ishor gi wain jatang ten commandment ase mahana ngakte mahana masi pamde aduna mahana oidaba ngangi hai mahana karamna oidaba ngangi oidaba nganggi mapano haiba taragadi Seitanna ishor gi wain jatang ase ngakpa ngamoy haibsini aikoi miyobna ngakpa ngamoy sagadu sina su ngakpa ngamoy aduna ngakpa ngamoydaba yathang ase ishorna masa chawjaningai gidamak pibni haina mahana se ishori yamna hingchai tambani haina mahana hai adubu masi aranbani habse uningai gidamak Prabhu Jesu na tang panda lakuni isnau sanga singa semaksu ishogi wain jathangi mayukta ngangliba mipung khudema Seitan gi matung inba Seitan gi ajeni masi kawbiganu ain haibnate ekhoi yengmunasiko 1 John 4 gi aita hai he that loveth knoweth not God for God is love nungsibai taba mahang na ishor bu khangde maramdi ishor sin nungsibani 1 John 5:3 da for this is the love of God that we keep his commandment and his commandments are not grievous Bible na habigi matuna nungsiba habse karino ishor ya thangak habse nungsibani aduna ishor ya thang 10 commandment ase yaudana nungsiba leite aduna Seitanna kaidawi mangonda nungsiba hite makte mihatpani maramdi mangonda nungsiba machat ama phawba leite aduna ikoina yathang akpa darka leite hai tade ikoina isnaw sangbu nungsiroidabani ikoina ishobu nungsiroidabani habni madudi oithoktabani ishorgi masa oiba ikoina nungsiba haiba ishorgi dagi horokpa nungsiba se ikoigi thamoida leitraba ikoi Seitanni matung ila aduna mina karigidama yathang taragi mayukta soki mate tukucharib se karigino haibdi Seitanna makhoigi loinabagidam snausa yathang tara haibse kaisu nate nungsiba haibne yathang tara na ulip se koida nungsibane ishordi koina ishobu nungsi haibne kanagu mina hai yathang tara ngak padarka laitre Prabhu Jesu Christ ngonda thajaragadi ma ki thaujana khoi kanbi khiba taragadi aikoi yathang ngak padarka laite hai
मसीना हाबिदि याथंग आक दरकार लेते आइदि अखोय प्रभु जीशु ख्रिस्ट गोना थाजरगदि अखोय कृष्ण खुरम याय अखोय अल्लाह खुरम याय अखोय सना मही निंग याय अखोय निंग लाइ निंग याय हाइबे मसी याब्रा मसी ओइथोक्तमनि मसीद अरानबनि अखोय अदुइ तादि प्रभु जीशु ख्रिस्ट गोना थाजरदि अखोय मी हात याय मीगी नुपी के तुमिन याय ओइदब ngang याय मचिन थीब ngang याय इमा इपा फूब याय मी हात याय ओइदब ngang याय मसी याब्राबा मसी यादि मसी अरानबनि मसी खुदिमकसे करिनो सैताना अखोयबुको पाप तहनिंगाइगिदम हाइबनि सिनावसा अखोयना तसेना थाचबिंग मपाना प्रभुद चुमनबिब तारगदि अखोय मी हालोय प्रभुना अखोयगी पाप कोपीगिब तारगदि आई पापी ओइरोय माना पीब थौजांगी मपाना आई हाना मी हालंबसु यु थक्तुना लैरंबसु निसादा लाइचरंबसु आइना प्रभु जीशु ख्रिस्टबु कनबि मपुनि लौसनबा मतमदा आई बप्टाइज तौबा मतमदा आइगी लमचा साजा लोइना होंगलकनी मधु होंगदिबा मी अदो ख्रिस्ता नते अखोयना मतम खुदिंदा अखोय कावगुमसी अदो रोमांस 13 की 9 to 10 दा हाबसे अखोयना 10 कमांडमेंट के करिगी मरी ने नुंसीबा हाबनी अदुना सिदाय मितु लानगनु मी हाटकनु मी के मपुरांगनु ओइदबा nganगनु कलकनु हाइरिबा याथंग छिंजे पुलप सुसलगा नंगी कैरोले नकाय कैरोले कायबु नसाम कुमना नुंसिउ हाइना मसिदाय मरमदि नुंसीबना माकी मचिम नाउदा फत्तबा तौदी मरम अदुना नुंसीबा लाइरदि ईश्वरगी वाइ लाथंग पुली अखोयना ईश्वर नुंसिरगदि अखोयना कृष्ण खुरमोय लाइमुट्टी खुरमोय ईश्वरगी मिंग अरेंबदा पालोय इचनाउसिंग अखोयना ईश्वर नुंसिरगदि अखोयना ईश्वरना हाइबसिंग अदो अखोयना इनगनी बसिनी आहानबगी याथंग मरीदो अखोयना इनगनी हाइबसिनी अदुना अइना हाइजनिंगबदा अरोइबदा सैताना महाकी पुनसिदा ख्वाइदगी तुकचबजे ईश्वरगी याथंग तरा असनी अदुना सैताना हौबदगी ईश्वरगी याथंग तरा से थुगाइदुना लाई अदुगा ताइंगपानदा लैरिबा मिपुंग खुदिमक असे थुगाइहनबसु पामी अदुगा क्रिश्चियन ओइख्रबा मिपुंग खुदिमकसु हौजी सैताना कन्ना हाइरबसि करिनो अखोयना प्रभु जीशु ख्रिस्ट गोंदा थाजरगदि ईश्वरगी याथंग सिंग से ngaktre अखोयगी मोत सिंदुना प्रभु जीशु ख्रिस्टना क्रॉस लोइना प्रभु जीशु ख्रिस्टना लोइना ngakपिखरे कोइना पुबिखरे अखोयना इंद्रसु यारे मसिदि क्वाइदगी अचौबा सैताना क्वाइदगी चौबा नमथागमनि हाइरबा नमथा असिगी मखादा पृथ्वीदा लैरबा क्रिस्टियन डिनोमिनेशन अयाम्बा लोइना मसिगी मखादा नमथा असिगी मखादा लैरे अइना याम ताजरे मणिपुरदसु तारी मफुं क्यादसु तारी अदुना अखोयना प्रभु जीशु ख्रिस्टदा थाजदुना सुमनबिखरदि अखोय लो से मरी लेनेदे थौजान ग्रेस का लो ग मरी लेनेदे आइना जुमायामना हाइरी सिनाउसा लो याउदरदि ग्रेस लैरो पाप हाइबसे लैरमदरदि ईश्वरगी ग्रेस लैरमोय पाप तौबदुना मरम ओइदुना ग्रेस लैरिबनी हाइबसे अखोयना मतम खुदिंदा कावगुमसी अखोयजु ईश्वरबु नुंसिबा मी अमा ओइसे होय अखोय ना ईश्वरगी याथंगाक्तबा यादे अरांग कुबम फंगनाय हाइना अदोमदा खल्लगदि मसी याम लाले अदुगी मता अखोय ईश्वरबु नुंसिदबा यादे अइगी पाप खुदिंग ईश्वरदा पिरगा ईश्वरदा पांगन निरगा ईश्वर नंगबु नुंसिबा तमनबिउ इचिनाउसिंगबु नुंसिबा हयनबिउ हाइना हाइबा मतमदा अखोयना प्रभुना हाइबदुगी मतुइना चप्पा मतमदा मथंदा 10 कमांडमेंट असिदि अखोयना ngakcharमगदबनि अदुना 10 कमांडमेंट ngakपगी मपाना अखोयना अरांग कुबम फंगनी हाइबदि उपाय लैते अदुबु अखोयना ईश्वरबु नुंसि हारगदि कैरोलेकायबु नुंसि हारगदि ईश्वरना अखोयदा लैबिबिगी मपाना माकी याथंग माकी लमचत ओइरबा 10 कमांडमेंट से अखोयगी पुनसिदा अदुम मथंतना इंदुना लैरमगनी हाइबसे अइना मयामदा हाइजनी ताबिरिबा मयामदा ईश्वरना बोरपिबु ओसनु प्रार्थना तौमिनसे सगदा लैबे पा याम थागसरे अखोयना सैताना क्वाइदगी तुकचबजे करिनो ईश्वरगी याथंग पानाना पीबा 10 कमांडमेंट नाकी सरकारगी कॉन्स्टिट्यूशन हाइदि संविधान ओइरबा 10 कमांडमेंट से माना क्वाइदगी तुकचै अखोयजु सैताना क्वाइदगी तुकचरिबा से पा अखोयजु इपा नाकु नुंसिदुना नाहना हाइबे इंदुना मसी खुदिंमा से पामजबा क्वाइदगी पामजबा नाकी नुंसिबा असिबु पामजबा नुपा नुपी हाइबदु ओहनबिउ तारा खुदिंमकता मपानाइदबा पोरनाबिउ प्रभु जीशु ख्रिस्टगी मिंगदा खुरुमजरी आमेन।